Ngasisu mahausakumna Sanalaibak Story Collection na mayamgidamak nungairaba Phunga Wari ama puduna lakjari. Wari asigi maming na Yawong Enba Pamjaba Thomba Wari asibu thabirakpa na Nungshi Haobijam. Thaina mamangai ngalingai matamda khul amada Thomba kauba suningdaba nupa ama leirami. Taubagi budi masi mapanggal khara sonba oibana imungi thawai ingkhang suba nombadi asuki matik tandaba nupani. Adumakpu makhoigi imung adudi machin manaw yambaga mayam adugi managa ahal oibaga mama mapanadi mamu langfaida chattuna thawai ingkhang suraga selta haningbani. Adubu mane imung manungi thawai ingkhangda hena thawai lupsinbadu ubada mama ibema mukhidu sauri imagi bungo imungi thabak sidine imane hedok pathokna suba yaba thabakni. Masida nangna ahai aba sadana aigi mateng pangbirin nan tawribase masigi mahutane a langphaida chattana nabagi mateng panglabadi kayam phani. As ima nasa sune ada pabagi manakta pabagi mateng pangbu pamlibane aduda sida imaga angang singgadang hundoklambase natai charoidrana tawbagini. Ho imagi ibunga budhi leiba imaga angang singsigada leibadane kari suci loiko nangna aada suba chaningdadana marai tawribado aine loina khangiko khanglamaktada adum haile kai ganaba khanglabanina yamna fare aine aada langfaida chalaga thabak suba sukam ngamloi kang tumin maruktuda hainaro asi haiduna thombado sauri phi kamduna konthong adomda thokirami. Machana sauri thokribadu yenglaga mukhidu machinda tapna masidiba afaba wa amatta haibada tawdaba machasibu karamba machano khangdine. Madu haiduna mukhi machinda murum sonduna lehaurami. Asomdana khul adugi khwaidagi ina khunba pukulgi machanupi amata yauzabi tamha sizado isai ngangangdana mingsel mamangaduda make kanna semduna leirami. Machanupi na make semlibadu ubada mama ibi matharikna machanupi da onsilaga hai langbai biya nang amuka romda langbai ba paidawre ho nachagi bukaida oinege khongnang khongdani dana magi haining maru manba thabet ba haido unabraha natradi kaino ibema adudine imana asum khanbada yum sida yawong illu haiba yagada mamandeda nangbo yawong inba yagadawba ama yengbana pharoidro. As ima nang sidiba chalam khalamdaida mage asigi wase hekda haineba daw thunga mata yaroi aidini awaiba talli helaima. Asi haiduna tampha sizada phi kamlaga thokhirami. Tharik machanupi na thokhriba aduda tanaba haiduna khonjal kalapna ho khangde aigidine yawong inba yaba imak pami hairiba siniko. Tampha sijasu mamana laurakibadu taraduna mayum lomda mamai leksilaktuna sauri iyari taningdreko kai haino khangde asida asum haineba taningdabana haidina tampha sijadu phet haidoklaga chatkirami. Tharik machanupigi mataududa noklaga yenglaga lehaurami. Asomdana khungi khongnang khongda thabetpado tampha sijabu tholakpa ngaibada awaba ama haibadu oirami. Ngaiba wamanbagi machindana sauri asumna hairi. As kaini ramda sidana amukka helini ngaiba waba masigi nupisi madubu thoklam khiridabajala. As asomdana ikhoi mana pamjibi mamaudo yengba chatpagi pungphum langthoklaga lakpa yaroi haina ngangwada loihauраbaneba pelabane langpa ko buleitrebase. Asi haiduna thabetba khongnang makhong aduda leptuna leiba waduna akoiba aduda koichat chattuna leirami. Matamduda Thombadu sauri mayumdagi lakpada thabetpana khongnang adugi akoiba aduda koina chattuna sum leibadu ubada ingangakna itaw kaina tawiduna itaw ni ama sungairambanida mi ama ngairambani haidrasu tampha ngairambani dum haiba yabududa nangna haidokningdrabasune nakhoi anigi marido khul pumbana khanglaba sidaba itaw soire Sorry. Madugi wada
ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯕꯤꯔꯅꯨ ꯀꯩꯗꯧꯔꯒꯦꯗ ꯑꯩꯈꯣꯏꯅꯗꯤ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯐꯩ ꯌꯥꯋꯣꯡ ꯏꯟꯕꯗ ꯋꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁ ꯑꯗꯨ ꯎꯗꯅꯤꯅꯦ ꯑꯩꯅ ꯏꯁꯦ ꯈꯪꯀꯥ ꯀꯥꯔꯤꯁꯦ ꯀꯩꯅꯣꯅꯦ ꯃꯤꯅꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯗꯨꯕꯨ ꯀꯌꯥꯗ ꯄꯥꯝꯅꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯁꯤꯒ ꯊꯥꯕꯦꯠꯄ ꯊꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯇꯁꯦꯡꯅ ꯊꯥꯕꯦꯠꯄꯅ ꯇꯝꯐꯥ ꯁꯤꯖꯒ ꯀꯣꯏꯅꯕ ꯑꯗꯨ ꯀꯜꯂꯛꯆꯕꯒꯤ ꯆꯨꯝꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯥꯕꯦꯠꯄꯅ ꯁꯥꯎꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗ ꯐꯗꯣꯏꯅꯣ ꯍꯥ ꯃꯣꯏꯒꯤꯗ ꯑꯩꯕꯨ ꯒꯙꯥ ꯑꯣꯏꯅ ꯌꯥꯋꯣꯡ ꯏꯟꯗꯨꯅ ꯂꯩꯔꯒ ꯃꯣꯏꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯧꯕ ꯑꯗꯨꯒꯤꯔꯣ ꯍꯥ ꯂꯥꯏꯕꯛ ꯐꯗꯣꯏꯁꯦ ꯍꯥ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯪꯂꯦ ꯌꯥꯔꯦ ꯏꯇꯥꯎ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯋꯣꯡ ꯏꯟꯕ ꯍꯥꯏꯁꯦ ꯐꯖꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯑꯗꯨꯅꯕꯨ ꯉꯁꯤꯗꯤ ꯇꯝꯐꯥꯒ ꯋꯥ ꯂꯣꯏꯊꯣꯛꯅꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯍꯔꯥꯎꯕ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯇꯥꯎꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯪꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯦꯠꯄꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯅ ꯇꯝꯐꯥꯒ ꯀꯥꯏꯅꯔꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨ ꯍꯔꯥꯎꯔꯤꯗꯨꯅ ꯅꯪꯒꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯔꯣ ꯍꯥ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯗꯤ ꯏꯇꯥꯎꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯗꯨꯗ ꯉꯛꯃꯟꯗꯅ ꯇꯧꯕꯅꯤ ꯑꯁꯤꯗ ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤ ꯆꯨꯝꯅ ꯀꯣꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯉꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯅꯨꯄꯥꯕꯨ ꯃꯌꯨꯝꯗ ꯌꯥꯋꯣꯡ ꯏꯜꯍꯟꯗꯨꯅ ꯊꯝꯅꯤ ꯀꯥꯏꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯂꯧꯕꯗꯤ ꯂꯥꯏꯔꯗꯅ ꯃꯇꯝ ꯂꯦꯟꯕꯒꯤ ꯑꯣꯏꯅ ꯀꯣꯏꯕ ꯐꯥꯎꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯥꯕꯦꯠꯄ ꯊꯣꯝꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯤꯉꯩꯗ ꯇꯝꯐꯥ ꯁꯤꯖ ꯂꯥꯛꯄ ꯈꯪꯍꯧꯔꯝꯗꯦ ꯑꯗꯨꯅ ꯃꯥ ꯀꯩꯁꯨ ꯈꯪꯗꯅ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯇꯝꯐꯥ ꯁꯤꯖ ꯂꯥꯛꯄ ꯎꯕꯗ ꯃꯇꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠꯇꯨ ꯊꯥꯕꯦꯠꯄꯅ ꯐꯖꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯉꯛꯆꯥꯅꯅ ꯀꯣꯏꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯅꯃꯤꯠꯀꯗꯨ ꯀꯩꯗꯧꯔꯒꯦ ꯐꯩꯔꯦꯡ ꯆꯤꯡꯕꯗꯧ ꯇꯧꯏꯗꯨꯅ ꯑꯁ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯊꯥꯕꯦꯠꯄꯗ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯦꯠꯄꯁꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯝꯐꯥ ꯁꯤꯖ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯝꯐꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯦꯠꯄ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯁꯥꯗꯨ ꯈꯔ ꯍꯟꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯝꯐꯥ ꯁꯤꯖꯗꯨ ꯊꯣꯝꯕ ꯂꯩꯕꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯁꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯏꯇꯥꯎ ꯇꯝꯐꯥꯅ ꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯑꯩ ꯍꯜꯂꯝꯃꯒꯦ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯏꯇꯥꯎ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯇꯥꯎꯕꯨ ꯌꯥꯎꯍꯟꯕꯤꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯇꯥꯎꯅ ꯈꯥꯝꯕ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯊꯥꯕꯦꯠꯄ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯇꯝꯐꯥ ꯁꯤꯖꯅ ꯃꯥꯕꯨ ꯇꯥꯊꯤ ꯆꯩꯔꯛꯂꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯀꯔꯤꯒꯤꯁꯨ ꯄꯥꯈꯠꯂꯣꯏ ꯃꯥꯅ ꯊꯦꯝꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯁꯦꯜ ꯀꯌꯥꯅꯤ ꯂꯧꯊꯣꯛꯂꯤꯕ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯃꯁꯥꯅ ꯑꯔꯥꯟꯕ ꯑꯗꯨ ꯀꯨꯞꯁꯤꯟꯖꯗꯨꯅ ꯊꯣꯝꯕꯗ ꯑꯣꯏꯅ ꯋꯥꯔꯧꯅ ꯊꯣꯝꯕ ꯍꯥꯏꯕ ꯆꯥꯎ ꯍꯤꯟꯗꯕꯁꯦ ꯂꯥꯛꯇꯛꯅ ꯂꯥꯛꯄ ꯎꯕꯒ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯠꯇ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯥꯗꯤ ꯇꯝꯐꯥꯁꯦ ꯄꯥꯝꯖꯕꯅꯦ ꯃꯣꯏꯗ ꯌꯥꯋꯣꯡ ꯏꯟꯕ ꯄꯥꯝꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯦꯕ ꯑꯩꯕꯨ ꯇꯝꯐꯥꯅ ꯇꯊꯤ ꯆꯩꯕꯗꯣ ꯇꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯅꯦꯕ ꯑꯁꯤ ꯈꯟꯅ ꯃꯤꯗ ꯑꯃꯨꯛ ꯋꯥꯈꯜꯗꯨ ꯐꯠꯇꯅ ꯈꯜꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯃꯥꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯝꯐꯥ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯇꯥꯎꯁꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯌꯥꯋꯣꯡ ꯌꯥꯝꯅ ꯏꯟꯖꯅꯤꯡꯕ ꯍꯥꯏꯅ ꯂꯛꯅꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯈꯨꯝꯗꯤ ꯌꯥꯗꯗꯅ ꯈꯨꯝꯕꯅꯤ ꯊꯥꯕꯦꯠꯄ ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯈꯟ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯦ ꯇꯁꯦꯡꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯊꯥꯕꯦꯠꯄ ꯇꯝꯐꯥ ꯁꯤꯖꯅ ꯁꯥꯎꯔꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯍꯦꯔ ꯇꯝꯐꯥ ꯑꯩꯁꯨ ꯐꯖꯅ ꯃꯤꯅ ꯂꯛꯅꯔꯛꯄ ꯑꯗꯨꯗ ꯁꯥꯎꯗꯅ ꯍꯥꯏꯕꯅꯤ ꯍꯥꯏꯔꯦꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯥꯖꯗꯕꯤ ꯇꯧꯗꯧꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯅꯔꯁꯤ ꯊꯥꯕꯦꯠꯄ ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯕ ꯇꯝꯐꯥ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯏ ꯍꯥꯏꯗꯨꯅꯕꯨ
ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯒꯗꯒꯦ? ꯑꯩꯅ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ. ꯀꯅꯥꯅꯣ ꯑꯃꯒ ꯑꯣꯏꯅ ꯀꯣꯏꯅꯔꯣ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯄꯪꯌꯥ ꯌꯥꯕꯗꯧꯅ ꯑꯩꯅ ꯇꯥ ꯊꯥꯕꯦꯠꯄꯕꯨ ꯈꯟꯖꯃꯟꯕꯒꯤ ꯑꯗꯨꯛ ꯑꯣꯏꯅꯖꯅ ꯍꯥꯏꯕ ꯋꯥꯗ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯝꯐꯥ, ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅꯒꯅꯦ ꯇꯧꯔꯅꯨ. ꯑꯩꯅꯦ ꯅꯪꯒꯤ ꯒꯨꯝꯕꯤꯔꯅ ꯃꯤ ꯆꯔꯝꯗꯥꯏꯒꯤ ꯄꯤ ꯇꯥꯁꯤꯟꯅꯕ ꯇꯥꯠꯄꯥꯗꯨꯗ ꯑꯃꯨꯛ ꯊꯥꯖꯔꯣꯏ. ꯇꯥ ꯊꯥꯕꯦꯠꯄ, ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯈꯟꯖꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯁꯤꯟꯅꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯇꯥ ꯊꯥꯕꯦꯠꯄꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯥꯖꯔꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯋꯥꯁꯦ ꯌꯥꯝꯅ ꯁꯥꯡꯊꯅ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯦꯠꯄꯅ ꯇꯝꯐꯥ ꯁꯤꯖꯗ ꯃꯥꯒ ꯀꯣꯏꯅꯔꯝꯕ ꯑꯗꯨꯗꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯃꯥꯒꯤ ꯃꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯃ ꯃꯥꯒꯤ ꯍꯥꯏꯅꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯁꯤꯖꯗꯨ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, ꯑꯗꯨꯗꯤ ꯇꯥ ꯊꯥꯕꯦꯠꯄꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯅꯤ ꯁꯤꯅꯤꯅꯦ? ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯅ ꯄꯥꯝꯖꯕ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯑꯩꯅ ꯀꯝꯗꯧꯕ? ꯍꯣ, ꯑꯗꯨꯅꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯀꯩꯅꯣ ꯈꯪꯗꯦ, ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯈꯪꯗꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯦꯠꯄꯗꯣ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯇꯝꯐꯥ ꯁꯤꯖ ꯊꯥꯕꯦꯠꯄꯒꯤ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ, ꯇꯥ ꯊꯥꯕꯦꯠꯄ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯆꯠꯂꯁꯨ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ. ꯊꯥꯕꯦꯠꯄ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ, ꯆꯠꯊꯣꯛꯑꯦ! ꯅꯨꯄꯤꯅꯤꯅ ꯃꯃꯥꯏꯅ ꯏꯀꯟ ꯏꯀꯜꯂꯗꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯄꯥꯝꯕꯤꯅꯤ ꯈꯜꯂꯤꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯥꯝꯕ ꯑꯃꯗ ꯍꯥꯏꯔꯁꯨ ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯦꯠꯄ ꯇꯝꯐꯥ ꯁꯤꯖꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯇꯝꯐꯥ ꯁꯤꯖ ꯊꯥꯕꯦꯠꯄꯅ ꯃꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯇꯨꯅ ꯍꯤꯛꯅ ꯀꯞꯆꯔꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯉꯁꯥꯏꯗꯒꯤ ꯈꯔ ꯂꯩꯊꯣꯛꯂꯒ ꯎꯔꯨꯝ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯊꯣꯝꯕꯗꯨ ꯇꯝꯐꯥ ꯁꯤꯖꯅ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯕꯨ ꯃꯅꯥꯛꯇ ꯆꯪꯂꯒ ꯊꯦꯝꯂꯨꯁꯤꯔꯅꯦ? ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯨꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯇꯊꯤ ꯆꯩꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯁꯤ ꯈꯟꯅ ꯊꯣꯝꯕꯗꯨ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯁꯣꯝꯗ ꯇꯝꯐꯥ ꯁꯤꯖꯗꯤ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯎꯗ ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯊꯣꯝꯕ ꯃꯆꯤꯟꯗ ꯇꯞꯅ, ꯍꯣꯏꯗ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯆꯩꯕꯕꯨ ꯀꯣꯛ ꯇꯥꯊꯣꯛꯂꯒ ꯂꯣꯏꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯣ ꯊꯧꯅꯥ ꯐꯅ ꯍꯥꯊꯨ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ, ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯍꯟꯈꯤꯕꯅꯕꯨ ꯍꯦꯟꯅ ꯐꯗꯧꯔꯤꯕ꯭ꯔꯅꯦ? ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯍꯣꯏꯗ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯂꯣꯏꯔꯦ, ꯅꯨꯄꯥꯅꯕꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯀꯞꯂꯤ ꯇꯝꯐꯥ ꯁꯤꯖꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯊꯣꯝꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯦꯟꯅ ꯀꯞꯂꯤ. ꯇꯥ ꯊꯣꯝꯕ! ꯇꯝꯐꯥ, ꯀꯞꯀꯅꯨꯁꯦ. ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯁꯦ. ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯣ ꯇꯞꯅ ꯐꯝꯊꯗꯨꯅ ꯇꯝꯐꯥ ꯁꯤꯖꯕꯨ ꯀꯞꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯝꯐꯥ ꯁꯤꯖꯗꯤ ꯍꯦꯟꯅ ꯋꯥ ꯀꯞꯇꯨꯅ ꯊꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯇꯅ ꯄꯥꯎ ꯇꯝꯖꯔꯝꯃꯤ. ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕꯗꯨ ꯊꯣꯝꯕꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯇꯞꯅ ꯇꯝꯐꯥ ꯁꯤꯖꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ, ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯛ ꯀꯟꯅ ꯀꯞꯂꯤꯕꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ? ꯇꯝꯐꯥ ꯁꯤꯖ ꯀꯞꯂꯤ ꯇꯧꯔꯝꯕꯗꯒꯤ ꯊꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯗꯥ ꯊꯣꯝꯕ, ꯅꯣꯏ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯣꯏꯅ ꯃꯥꯟꯅꯕꯖꯥꯠꯅꯤ. ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯄꯪꯌꯥꯗ ꯌꯥꯕ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯕꯖꯥꯠꯅꯤ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ. ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯇ ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯩꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯒꯗꯤ
ꯑꯩꯕꯨ ꯅꯣꯛꯅꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯑꯩ ꯁꯤꯁꯨꯕ ꯑꯍꯤ ꯑꯄꯥ ꯁꯥꯕ ꯃꯤꯕꯨ ꯅꯣꯛꯅꯕ ꯑꯣꯏꯅ ꯍꯦꯛ ꯊꯣꯛꯑꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯁꯤꯗꯁꯨ ꯁꯥꯎꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ? ꯅꯪꯕꯨ ꯃꯤ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯗꯥꯏꯅꯦ, ꯅꯣꯛꯅꯔꯣꯗꯅ꯫ ꯑꯦ ꯑꯗꯨꯅ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯝꯃꯤꯕ ꯋꯥꯅꯣ? ꯑꯩꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯣꯛꯅꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯍꯧꯖꯤꯛꯇ ꯊꯕꯦꯠꯄꯅ ꯍꯥꯏꯔꯝꯂꯕꯅꯦ꯫ ꯑꯁ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯊꯥꯖꯔꯨꯅꯨ, ꯃꯥꯗꯤꯅꯦ ꯑꯋꯣꯏꯕ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯕꯅꯦ꯫ ꯑꯁꯦꯡꯕꯗꯣ ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯊꯕꯦꯠꯄ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯝꯐꯥꯁꯤꯖꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ, ꯗꯥ ꯊꯣꯝꯕ, ꯗꯥ ꯊꯕꯦꯠꯄꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ? ꯍꯣꯏꯃꯦ, ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯐꯥꯒꯤ ꯌꯥꯕ ꯃꯇꯥꯡꯁꯨ ꯅꯠꯇꯕꯁꯤꯗ꯫ ꯍꯦ ꯇꯝꯐꯥ ꯑꯩꯒꯩꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯌꯥꯋꯣꯡ ꯏꯟꯕ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯍꯦꯛꯇ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯀꯦ ꯈꯪꯒꯅꯦꯕ꯫ ꯑꯁ ꯑꯗꯨꯒꯤꯗꯤ ꯅꯨꯄꯥ ꯊꯤꯔꯨꯗ꯭ꯔꯁꯨ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏꯔꯁꯨ ꯌꯥꯏꯗ꯫ ꯀꯔꯤ? ꯑꯁ ꯇꯝꯐꯥ, ꯑꯩꯁꯨ ꯏꯀꯥꯏꯅ ꯅꯨꯄꯥ ꯑꯩꯒꯤ ꯃꯤꯡꯆꯠ ꯌꯦꯡꯗꯅ ꯑꯁꯨꯛ ꯏꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯊꯑꯣꯏꯗꯅ ꯈꯜꯂꯤꯔꯣ? ꯇꯝꯐꯥꯁꯤꯖ ꯊꯣꯝꯕꯗ ꯄꯩꯔꯞꯅ ꯌꯦꯡꯂꯒ, ꯑꯁꯦꯡꯕꯒꯤ ꯅꯪ ꯅꯁꯥꯅ ꯌꯥꯗꯤ ꯌꯥꯔꯦꯀꯣ? ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ? ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯈꯣꯠꯇꯕ ꯂꯥꯛꯂꯁꯨ ꯄꯥꯝꯖꯔꯨꯕꯒꯤꯅꯤ ꯈꯟꯅ ꯑꯩ ꯐꯦ ꯂꯥꯎꯖꯔꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤꯅꯦ꯫ ꯍꯥ, ꯍꯧꯖꯤꯛꯇ ꯊꯧꯅꯥ ꯐꯈꯤꯕꯗꯨ ꯇꯜꯂꯕꯣ? ꯇꯜꯂꯁꯨ ꯀꯥꯏꯗꯦꯅꯦ, ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯗꯕꯅꯦ꯫ ꯇꯟꯗꯦ, ꯍꯦꯛꯇ ꯆꯦꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯗꯨꯝꯅ ꯍꯦꯛꯇ ꯆꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯕꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯇꯝꯐꯥꯅꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯈꯖꯤꯛ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯥꯋꯣꯡ ꯏꯜꯂꯒ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯕꯣꯏꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯔꯤꯕꯗꯨ ꯊꯣꯝꯕꯒꯤ ꯃꯅꯥꯎꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯀꯞꯇꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯗ ꯃꯆꯥꯅ ꯆꯦꯜꯂꯛꯂꯕꯅꯤꯅ ꯃꯄꯥꯕꯨꯡꯁꯨ ꯂꯪꯐꯩꯗ ꯂꯩꯈꯤꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯇꯝꯐꯥꯁꯤꯖꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯦꯜꯂꯤꯕꯗꯨ ꯊꯕꯦꯠꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯊꯣꯝꯕꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯅꯣꯛꯃꯤ꯫ ꯇꯥꯗ ꯍꯣꯏ, ꯀꯨꯏꯅ ꯂꯩꯊꯔꯒ ꯃꯤꯋꯥ ꯊꯋꯥ ꯆꯪꯅꯕꯅꯤ, ꯀꯥꯟꯅꯗꯦ, ꯀꯨꯏꯅ ꯂꯩꯊꯗꯕꯤꯗ ꯁꯠ ꯍꯦꯛꯇ ꯍꯣꯡꯂꯁꯤ꯫ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯗ, ꯇꯥꯟꯅꯕꯤꯔꯨꯔꯣ, ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯖꯤꯟꯅꯕꯗꯤ ꯇꯧꯁꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯂꯤꯗꯣ ꯊꯔꯤꯛꯅ ꯂꯣꯏꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯇꯝꯐꯥꯁꯤꯖꯒꯤ ꯃꯄꯥꯕꯨꯡꯗꯤ ꯇꯨꯃꯤꯟꯅ ꯎꯌꯨꯡ ꯑꯃꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯄꯨꯛꯅꯤꯡꯗ, ꯏꯃꯨꯡ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅ ꯆꯨꯅꯕ ꯍꯥꯏꯗꯣꯛꯑꯣꯏꯗꯧꯔꯤ꯫ ꯅꯨꯄꯤꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯉꯥꯛꯇꯅꯤꯅꯦ, ꯍꯌꯦꯡ ꯇꯨꯡꯗ ꯀꯩꯅ ꯊꯣꯛꯂꯒꯕ? ꯑꯁꯤ ꯈꯜꯅ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗꯣ ꯍꯥꯏꯗꯨꯕꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯇꯤ ꯌꯥꯋꯣꯡ ꯏꯟꯕ ꯌꯥꯕ ꯃꯌꯥ ꯐꯪꯂꯦ ꯈꯟꯅ ꯄꯪꯍꯥꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯝꯗꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯊꯣꯝꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯝꯕꯣ ꯊꯥꯕꯣ ꯇꯧꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯨꯈꯤ ꯏꯉꯛꯉꯛꯅ, ꯅꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ? ꯃꯃꯥꯅ ꯍꯪꯂꯤꯕꯗꯨ ꯇꯥꯕꯗ ꯊꯣꯝꯕꯁꯨ ꯈꯨꯝꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯝꯐꯥꯁꯤꯖꯅ ꯁꯠ ꯂꯥꯎꯅ, ꯏꯃꯥ, ꯅꯆꯥꯅꯨꯄꯥꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯛꯀꯧꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯂꯩꯔꯨꯔꯅꯤ꯫ ꯍꯔꯦ, ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯄꯥꯝꯗ ꯌꯥꯋꯣꯡ ꯏꯜꯂꯨꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯤꯁꯦ ꯏꯕꯦꯝꯃ, ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤꯀꯣ꯫ ꯏꯃꯥ, ꯑꯍꯥꯟꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ
ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯃꯣꯏꯇ ꯆꯟꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄ ꯅꯃꯥꯟꯅꯕ ꯅꯅꯥꯎ ꯅꯆꯟ ꯃꯌꯥꯝꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯋꯣꯡ ꯏꯜꯂꯨꯕ ꯉꯝꯂꯒꯗ꯭ꯔꯅꯦ ꯏꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯅꯆꯥ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯋꯣꯡ ꯏꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯝꯐꯥ ꯁꯤꯖꯗꯨ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯨꯈꯤꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯆꯩꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯊꯣꯝꯕꯗꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯋꯣꯡ ꯏꯟꯗꯨꯅ ꯂꯩꯔꯛꯂꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯒ ꯃꯀꯨꯒꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯃꯅꯦꯝꯒꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯝꯕꯗꯨ ꯁꯣꯅꯥꯄꯨꯡꯒꯤ ꯃꯌꯥꯏꯗꯨ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩꯗ ꯐꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯇꯥꯔꯕꯣ ꯇꯥꯔꯕꯣ ꯊꯣꯝꯕꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯁꯤ ꯇꯧꯕꯒꯤ ꯋꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯏꯅꯦ ꯑꯃꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯆꯥ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯝꯕꯤꯕꯒꯤ ꯋꯥ ꯂꯩꯄꯣꯟꯇꯦ ꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯇꯝꯐꯥ ꯁꯤꯖꯗꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯃꯨꯛ ꯍꯣ ꯑꯗꯨꯗ ꯉꯥꯡꯗꯅ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯁꯤꯗ ꯆꯪꯉꯛꯑꯣ ꯋꯥ ꯍꯥꯏꯒꯦꯕ ꯍꯣꯏ ꯍꯦ ꯆꯪꯉꯒꯦ ꯂꯝ ꯇꯩꯔꯤꯕꯁꯤꯗ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯂꯝ ꯇꯩꯔꯤꯕ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯆꯥ ꯃꯃꯧꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕ ꯑꯗꯨꯗ ꯃꯨꯈꯤꯗꯤ ꯄꯦꯟꯖꯔꯝꯗꯦ ꯑꯗꯨꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯊꯣꯏ ꯃꯃꯤ ꯑꯗꯨ ꯌꯨꯝꯗ ꯂꯥꯛꯅꯕ ꯀꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ तसेंगना हाइरगदी माइबा अदुदी तसेंगना हैबा माइबा नते अदुमक्पु मीगी ममांगदा मानबा हाइदना अहैबा माइबदगी सुपनगी लाइवा अमा अनिदंग तमलगा माइबा साबनी अदुना मसानुपागी मथ्वाई ममी चिंगबगी लाइथौनी हाइना तौरगा सोइबदगी सोमदना मचा ममौगी थवाई सिनबगी लाइवा ओइना सोंजिलमि अदुना लाइथौ लोइबा नोंगानबगी नुमित अदुदा थोंबदो इटेक टेकना हौगलकलमि अदुबु मागी नुपीगी मसादा मागी थवाई अदु चंगलंबा अदुदा खंगलाव लाउरकलमि मतमदुदा मागी नुपीसु खंगदुना हौगलकपदा मागी मसादा मागी नुपीगी थवाई अदु संगसिनबना मागी नुपी अदुदे इंगंगकना ए कइनो तौरिबा मतौसिना ए कइनो एगी थवाईसिना एगी नुपागी मसादा अदुगा मागी थवाईसिना एगी इसादा अहो इमा असी हाइदुना तंफा सीजदो वखन मांगलगा लोंग हाइथखिरमि मतमदुदा तंफा सीजगी ममा मपासो मचागा ममौगना लावदु ताबदा कइदौरे हाइना चंगलकलमि मतमदुदा ममाक नुपा अदुना वखल मांगलगा तारिबदु उबदा इबेमा इबुंगोसिबु कइदौरगेने थोंबगी थवाई मखोलना तंफा सीजा इमा आई नमक नुपानी वखल मांगलगा तारिबसिना नचा नुपीनी हा अनीसिबु ngawrajala असी हाइदुना मतै मनाउदु ngakni yengnaduna वखन मांगलगा तारिबा मचारा ममांगला खंगदबा अदु हौदोकलमि असुमना मखोय अनिगी ओना तैनबा फिबमदु येंगबा ngamdabadagi माइबा अमा तानरमि माइबा अदुना मखोय अनिगी थवाई ओनाबा अदु मुन्ना खंगदुना मसा मसागी थवाईदु मसा मसागी मसादा हंजिन्नबा लाइथौ अमा तौबिरमि माइबा अदुना थवाई ओनाबगी हिकाप तिंकाप अदु थोंबगी ममा मपाना तौहनबनी हाइना माइबना हाइरई हाइना तंबदा थोंबदे मपुकनिंगदा ममा मपाबु मालुम थमलमि अदुबु वाफमदु ताबदा तंफा सीजदी फिंगलाउना नते मसा मौदबु असिगुम हिकाप तिंकाप कसिबु तौनी हाइना तौबा ngamlibase मोइसे वखंदी यामना याउदबजानिको मचानुपीगी वादु ताबदा तंफा सीजगी मपाबुंगना तमना इपागी थोइबे येंगोय मखोइसो मचा कोहल्ला हेनसिना यावोंग इंदुना लेबसे माथमोय अदुदा नुंगाइरमनाय आइसुंगाय थाइना नमाना आइबु नमदना असिदा पुरकपु मतमदा नधौवा नबेंगा माथवाई चाकना वाना लेनखिबने अदुना नखोयगनिसे हयेंग नमित फरिङैसिदा असोमदा चतनबा तौरो कइना मखोय मपाना हाइरिबदुबो मखोय अनिना चख्रबदि आइखोय अनिदि कनाना येंसिनबिदौरिबा
Mama, madugidi kona gi thokpa lakchani. Aikhoi ani yamna ahal oidana shu nomba ngamdabasu nate. Ho haujikidi phariye. Hayeng solaklagadi kamdauba. Mase khalhaudaba yaba natene. Mama, ningol pokpa aikhoi khara wabasu khangba taredana. Matamdada Thombana itaptapna. Baba, Ima, adugidi wabirno. Haujikti aikhoi asomda. Ima hoi Baba hoi ga matam khara leruki. Ima Baba hoina ahal oida oisilaklaba matamdada. Amu aikhoi somda laklasu lakjaraki. Kainu nupa nangna haidubo? Nupe, Ima hoi Baba hoi gi mamangda wa makha yamna tanarishiko. Khajik haibada khangnasi. Asi haiduna Thombada makhoi gi kada tumina changkhirami. Tampha siza pairapna mapurebada yenglaga mamaga mapaga da onsilakpada upai leita mama ibe mana mapurebana haiba illo haina ingi tawraklami. Aduna tampha siza do tumina lekhirami. Mathangi namita matai manaudo nambo thabo tawraga changlakpa anduda manem ibema adudi Phunga ngaklami. Amaramdana madi maibagi hikap tingkap aduna macha mamaugi pukning onduna laklabani khanna macha mamaudu taram kaushilami. Aduna namit adudagi Thombado mayum asengbada halaktuna nupa thokni hingkirami.